Online Manipur gi numidangi pau miyeng tabiriba pumnamakpu thoilaisamna khurumjari. Manipurda thokliba lan asi loisinaba Meitei amadi Kuki furup anigi marakta wari sananabagidamagta amukogi miyoi ahum amadi folksgi miyoi ahum Delhi da thungkhre. Housing Manipurda thokliba irang asigi waroisin ama puraknaba barat lengana lokhalakpa khongthanggi saruk ama oina hayeng April 5 da Ministry of Home Affairs na mapung oiba thodang lauduna New Delhi da pangthoknaba tharang tawriba Manipurgi Kuki CSO sing amadi Meitei Community gi CSO singi oiba mifam asida saruk yanabagidamagta ngasi All Manipur United Clubs Organization amukogi President Nando Luwang na luchingba miyoi ahum amadi Federation of Civil Society Folks ki Vice President BM Yai na luchingba miyoi ahum na sabat team amang ngasi Delhi da thungkhre. Wari Sannaba sida saruk yagadoriba amukogi miyoi ahumna sabati madudi amukogi President Fairojam Nando Luwang amukogi hanagi President Ito Tongbram amadi Dr. Dana Bin Raisramni aduga folks ki miyoi ahum aduna sabati maduna BMI ma amadi folks ki maru oiba thodang loriba miyoi anini haina pauche sina phangba pauna hairi amaromda amuko amasung folks na luchingba miyoi ahum na saba miyoi punna taruk Wari Saba sida saruk yanabagi ngasi Delhi da thungkhiba sinatana atai Manipurgi oina Meitei Community gi CSO singdi Wari Saba sida saruk yanaba Delhi da changkhibagi pau leite amaromda Meitei amasung Kuki Community anigi marakta Ministry of Home Affairs na maru oiba thodang lauduna Manipurda thokliba irang si loisinabagi matangda hayeng wari sanagadoriba asida Kuki Community gi karamba CSO singi luchingba sing saruk yagodage haibadusu hojik fawwa khangba ngamdana leiri Panbe yabudi kotugi maikaidegi di tongan wafam ahum center lengakta mangjolna thamkhrabani thamkhiba wafam ahum adudi Meitei amada Kuki taba mafamda changhandaba separate administration gi warosin purakba amadi chahi ama ceasefire agreement tongnaba haibisini hairiba wafam sing asi barat lengana thabakta onthoktrabadi mifam aduda saruk yararoi haiba phawba phongdokiba leikhrabani Kanglup anigi miyoi sing Delhi da kauduna aroi batangka ki wari sanaragani Amit Shah Central Government na Manipur ki crisis mayoknariba community anigi luchingba sing Delhi da kauduna aroi batangka ki peace dialogue tongnaba final meeting ama athubada pangtholagani haina Union Home Minister Amit Shah na ngasi Rajya Sabha da phongdokhre Amit Shah na hai Manipur ki housing oriba tangdu leitadaba phibam asida center na government inthunabagidamag president rule thambana te Manipur da center na mikup amata fawba president rule thamba pamde Manipur ki Chief Minister Oiramba N. Birena chahi asigi February 18 da resign tawkhruba matung party amatana government semge hairaktabadagi Manipur da president rule thamkhibani haina mahangna phongdokhi mahangna makha tarduna hai Manipur da president rule thamkhiba si Manipur ki oiriba situation adu control tawnabagi damaktani chahi 8 ki mamangda Congress na Manipur da lengak pairami matam adu da police na miyoi 1500 encounter tawduna hatkhi aduga numit 215 curfew thamkhi Community anigi marakta tholiba violence asi state ki mayokta thokpa violence ka khenaba lei haiki Derek O'Brien na house ta pukhalaki ba Trinamool Congress na BJP government asi double standard oi nupi sing da violence chathai haiki ba wafam Amit Shah na nungangbu phongdoki mangna hai Manipur da racial violence laiki masina maram oiraga community animakta yeknaba pohanki nupi kaya amasu miyot minei thengnaki aduga West Bengal da di asiguma thodok sing thokpa leiki de adubu nupi cha kaya Sandesh Khali da miyot minei mayoknaki Amit Shah na hai Trinamool Congress na Kolkata da leiba RG Kar Hospital da thokiba thodok mari lenana action amata lokhatkide Trinamool government asina karimada tawkhide thodo adu da Trinamool Congress party gi miyoi chenei adu hana suspend tawgadabani haina phongdoki mangna makha tarduna hai thodok sing ase report tawde adu Trinamool Congress na double standard tawbadi yaroi haiki Sahana makha tarduna hai Manipur High Court ki order amana Manipur da 2023 gi May 3 dagi crisis asigi maina chakhibani High Court aduna takhiba order aduda tribal community singi insecurity oigani khangankhi aduga tribal community singi reservation status sing mangkhragani khanbadagi tribal sing amadi non tribal singi marakta nungainadaba thokibani mangna hai Manipur ki crisis asi thokraba matung central na community anigi miyoi singa tara hundoirak unaduna wari sanakre Budget session asi chathari ngai da su authority na anirak wari sanakre aduga ahumlak suba community anigi final meeting Delhi da thuba matam da pangtholagani magna thadai center na seliba santi purakna bai khongthang asi community ani magna khangpham thoi mamang da Union Home Minister Amit Shah na Rajya Sabha da Manipur da president rule thamkhiba sigi reformation Piduna Manipur da president rule thamle haina official oina house ta confirm tawkhiba leikre Wai Joy Kumar na social media da thakat pa wafam da ramba jengol pankhiba du aran ma wafam ni haiduna ngasi ima sing da sengdokre Hana Manipur ki Director General of Police DGP amadi Deputy Chief Minister Oiramba Yumnam Joy Kumar na
Social media da Manipur da thokliba irang ase aramba chengol na hobani haina phongdokhiba wafam adu sengdoragna ba matam thakrabasu ngasi fawba sengdoktana leibagi mayauta Manipur gi tongan ba mafamdagi lakpa ima kayana Joy Kumar gi naurem thongda leiba mayumda Thomjinkhre masigi mangoinana Joy Kumar gi imung gi akoi mafam singda security na ngak senbagi akanba section tharangi thabak paikhatki ima sing amadi state force ani gi marakta wari sanaraba matung miyoi tarukna sabati mamana wai Joy Kumar unaduna wari sanabagi damakta changki pausina hai ima taruk aduna wai Joy Kumar unaduna wari sanaba matamda mahangna social media da phongdokhiba wafam adu sengdo u haina Joy Kumar gi mafam da thamki maduna wai Joy Kumar na thokiba thogdo adu misunderstanding ni mahangna social media da thagat khiba wafam da aramba tengol haina pankhiba adu aranbani aramba tengol haibadu kakthalaga ngarangmak social media da thagat khre haina sumahangna ima singi mafam da phongdokhi hairi amarom da ngasi wai Joy Kumar gi mayum da paumi singi oiba mifam ama pangthoki paugi mifam adu loidringai cherakta IRB personnel amana paumi ani haibadi Mami TV amadi IS kom gi paumi Fures Malong gi khutang paiduna thokro haiduna chingthoki paumi mayamna tawriba thawong adu pendaba phongdoki loinana IRB personnel aduna mana tawriba thawong adu lale haina sengdo haina taksin badagi IRB personnel aduna amahangna paumi anida tawkiba thawong adu lale haina sengdokhre hairi panba yabadi Joy Kumar ga ima singa unaba changringai mangoina na Manipur apunba ima singi president thongam inaucha debi na phongdokibada wai Joy Kumar na social media da yumfam yaudaba wafam kaya phongdoragli basi tasingna aranba wafam ni masigi damang matam thaduna sangdoklaba wafam masamakta khangan kiba laikhre adumak pungasi fawba thawa sadaba mawongda laithokpa silamda masigi oina laibak thibani Manipur da tholibe irang asida arama tengol gi icha singna thang ten paiduna Meeyam Kuki Nungaiba na kaptuna talakpadagi kalaktuna lakhibani Joy Kumar na phongdokliba wafam sengdoktaba tarabadi matam chuppada bot amuk hana lepe yaro haiba wafam su phongdokhi Political ki charang na bamarakta Manipur ki BJP MLA Tarer Himanta Biswa Sharma ga Guwahati da unakre Assam ki Chief Minister shu oriba Northeast Democratic Alliance Neda gi convener Himanta Biswa Sharma ga Manipur ki BJP MLA Tarer ka Guwahati da ngasi unaduna Manipur state ta honglaliba political mayona sigi matang da wari sanakre hairi ngasi Guwahati da phomkiba meeting aduda kari karamba political gi oiba wari sanakhibano haibagi detail leitrobasu wari sanaba du da Manipur gi hojik honglakliba political gi mayon asigi matang da Neda gi convener oriba Sharma dagi advice lobo oirama yai haina panari aduga BJP gi manungda kem sing tognaduna leiriba khenabasing asi realign tognabagi strategy sing khannabasu oirama yai haina yamna thajaba yaba pawgi likhuna mana phongdogli Manipur gi BJP delegation aduda MLA sing K Govinda Singh K Sibomcha Singh PA Santi Singh M Rameswar Singh TA Syam Kumar Singh L Susindro Meitei amadi Abdul Nasir amasung K Sharat Singh General Secretary BJP Manipur na saruk yakhi hairi hojik Manipur gi oina BJP manungda tholiba political gi charang na basida amadi mamangdagi hoduna Neda gi convener oriba Himanta Biswa Sharma na Manipur gi governors BJP gi strategy sing amadi electoral decision sing da choba role lauduna lakpada natana Northeast BJP gi mapangal kalhanna bahona bada Sharma na yamna chawna thodang lauduna lakhiba laikhre hairi Manipur ki crisis inquiry to central government na crisis asigi white paper house ta puthu kharge AICC ki president MP Malik Arjun Kharge na ngasi Rajya Sabha da Manipur da tholiba crisis asigi ningthi na inquiry tawgadabani central government na crisis asigi matang da house ta white paper ama puthokadabani haina phongdokre mangna makha darduna hai Manipur da chahi ani mai chak tuna leiri BJP government na crisis asi laksin bangam dana leiri miyoi chani ga humpu sikre miyoi lising humpu gi mayum makai mai thadok piduna displaced oina leiri imung manung sing setna khainari masai fawbada BJP na tumina yengduna leiri haiki mangna hai Manipur gi economy asi collapse oire GST khonggat pasu hanthare Manipur state asi hojik yamna sathiba phibam amada leiri haiki mangna makha tarduna hai Manipur gi chief minister oiramba N Biren na Manipur da tholiba crisis asigi moral responsibility lawgadabani aduga N Biren na crisis asigi oirakhiba mathangi numita resign tofam thokpani haiki BJP na Prime Minister Modi kannaba hona duna leiri Manipur kannaba thabakti paikhatte Prime Minister Modi na Manipur da chalu haiba yade kari maram gino Prime Minister na Manipur da chalu haiba yadriba adubu mahakti mata maduda foreign lebak singda koina chatuna leirami Manipur da nongmata khongda bide adubu Congress ki luchingba Rahul Gandhi di Manipur da chatuna irang asigi victim oiraba singa unaki Manipur ki crisis asibulum na lauduna warishin thinna bagi damak Supreme Court ki Judge Singh amadi NGO Singh fawba Manipur da chatuna lakhibani haina mangna phongdokhi
कांग्रेस की लुचिंग ओरिबा मालिक अर्जुन खड़गे न मखा तारबना भारतीय जनता पार्टी बीजेपी की ओइना मणिपुर शांति हलक हन्नबगी थौसिल लेते नखोई सिदा करी तौदुना लेरिबनो प्राइम मिनिस्टर इलेक्शन रैली सिंग यावनबगी मतमदी लई मणिपुर चन्नबगी मतमदी लेते मरम असिना मणिपुर की क्राइसिस असी इंक्वायरी तौगदबनी अमदी सेंट्रल गवर्नमेंट असिना क्राइसिस असिगा मरी लेनना व्हाइट पेपर अमा हाउस पुथोकदबनी हाइना महाना डिमांड तौखिबगा लोइनना मणिपुर की मिचम मियामना चिंजाक पियु हाइना लाउ खोंगलिबा असिदा बीजेपी लेंगा असिना पाउखुम अमता पीदना लेरी प्राइम मिनिस्टर मोदी ना थुबा मतमदा मणिपुर चतुना लॉ एंड ऑर्डर की सिचुएशन असी रिजॉल्व तौगदबनी हाइना खारगे न फोंदोखि DMCC na Delhi Police Commissioner da thabal chonghanda wakat Delhi Meitei Coordination Committee DMCC na hayeng Project X ko bolofa mana Delhi ki Surat Garden Bisanta Kunja South Delhi da Meitei ki traditional culture ki thorom ama oiriba yausang kumai ga mari leinaba thorom mathong maram khangdana commercial oina seliba si khudakta gi athing mathamna ba DMCC na Delhi Police Commissioner Delhi Police Headquarter da wakat cherul amana ngasi Paisnkhre Delhi Police Commissioner da Paisnkhre wakat cherul asina haribadi Project X ko private farm asina Meitei gi thabal chongba haibasi yausang festival matam amadi sajibu chairau ba Meitei gi anauba chahi hoba matam khakta da pangthokpani Asiguma thawong asi Meitei community na yade thabal asi chongdana ba permit pibiganu syllabusing organization gi miyoi sing ekhoi culture gi oiba thorambu lana miyam da uhanna bhonna bani haina DMCC ki public affairs secretary Dr. T.A. Subhas Meitei amadi coordinator oinam Rovasana khuyek pi nawa ka chero asi pisin khibani Amaromda Delhi da base tawduna leiba loop sing Delhi Manipuri Society United Kaching Student Delhi Manipur Innovator Youth Organization Manipur Student Association Ningol United Progressive Initiative Delhi Association of Manipur Muslim Student Union Meitei Heritage Society na punna khuyek pi duna hayengi thabal chongmagi program asida saruk yaroi haina thadorokpa cherol amana haibri lamdam asigi saisakpa Raju Nonggi yumgi thonggal da sakhangda basingna bom ama thamjilamle lamdam asigi saknairaba saisakpa amadi Manipuri film gi actor amasu oiriba Raju Nong adhikari mayum Raju Sharma gi yumgi maningi thonggal da sakhangda basingna bom ama thamjilamle hairi Thogdo asigi matangda pau chesina police tagi phangba pau gi matung inna hai Imphal West Police Station gi manung chana leiba thangmai ban yumnan leikai da leiba Raju Nong gi yumda sakhangda basingna thamlamba oigini haina thajaba bom adu ngase ayu pung 8 rom taba matamda imung manung gi miyoi singna thengnarakibani hairi Tungda police ta pau piraba matung asoyangam yaudana lauthokre hairi adu moinamak bom kanana karigidamak thamjilamlibano haiba chapchana khangmangamdri sing highway sing da thingba piba toklaba amasung khulai thadorlaba matungda condition yaudana Wari Sannaba chungani haumi Hayeng April 5 da Ministry of Home Affairs na Kuki singi civil society organization CSO sing amadi Meitei gi CSO singa Wari Sannabagi siliba mi pharmacy center government na peace laknaba thabak tawri haiba utnaba matam lenaba khongthangni Masina yelhong masingi oina kanaba amata fangloi haina Federation of Haumi gi General Secretary Y Syam Khumanna khuyek pi duna press ta thadorok pacherol amana hairi cherol asin hai Kuki na wari sanadringai da condition ahum thamlakre ahanbada Meitei amata Kuki taba mafam da changhandaba anisubada separate administration gi waroisin purakpa ahum subada chahi ama ceasefire agreement tawna haibasini Aikhoina Wari Sannage saruk yage hairabadi aikhoi gi su condition thamgadabani Wari Sannagadoriba si karamba Kuki gano Wari Sannaba se da yawgadoriba singdu India gi citizen la karamba matamdagi Manipur da lairake haibadu hana khangan pham thoi aduga lamsi yelawmi yet salai leiba singidi Moina lalaga khunda silakpani haibasisu moina yaraba matungda Wari Sannagadabani maduna tana Kuki na condition thamlaga Wari Sannabadi mifam adu makhoi gi condition aduda Wari Sannabada yare haina Kuki na lawgani Wari Sannabagi kanabadu Kuki na lawduna matung tarakpada makhoi na piba condition ahumda Wari Sannakre haina khudongchaba lawrakloi hainingai leite hairi Cherol sin hai Wari Sannabagi mahut central government ki subject ama oiriba national highway sing mipum khudingmak free oina chathanaba amadi Chingda laiba Meitei gi laifam sing amasung puwari amadi nat ka chagonaba mafam sing ngak chenduna tekta kaidana thamnaba hana hona pham thoi Meitei di themaga yani khulai pithoi khulai thadoi haiduna apangba sibadu tawdo phai Kuki na khulai thadok loi national highway thingani hariba sida India government na kari tawpham thoi haibadu hana tawbana nakalani gi peace purakpa mateng oigani hairi Cherol asina roibada haribadi Wari Sannage hairaga government ga adum Wari Sannabiu aduga maduda yelhongmi singi interest so anbadi yaroi kangpokpi amadi Churachandpur dagi miyoi kaya makhoi gi maramda Myanmar da chathaduna lan yaupagi wafam leiragadi Myanmar da makhoi gi separate administration fangnaba honaba fagani adu oirabadi Manipur da utangbi gi potlumsu puroi ngasi fawba India government na Myanmar refugee singa su tawnaba toktabasigi nungi oiba wahan thoktuna Manipur mache tanaba amadi
ꯄꯤꯁ ꯄꯥꯝꯖꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤꯕꯁꯤꯅꯤ꯫ ꯃꯁꯤ ꯇꯨꯡ ꯀꯣꯏꯅ ꯇꯧꯗꯅꯕꯁꯨ ꯇꯣꯛꯇꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯊꯕꯛꯇ ꯑꯣꯟꯊꯣꯛꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯄꯥꯝꯕꯅ ꯅꯥꯊꯩꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯍꯪꯂꯛꯂꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤ ꯃꯁꯦꯜ ꯌꯨꯝ ꯃꯩ ꯊꯥꯅꯔꯦ꯫ ꯅ꯭ꯌꯨ ꯆꯨꯔꯆꯥꯟꯄꯨꯔ ꯕꯖꯥꯔ ꯅꯤꯌꯔ ꯄꯥꯔꯀꯤꯡ